Irang asigi manungda juri bamda pikliva angang ahum amasung nupi ahum punna miyoi taruk hatkiba thaudoki lokatkiba case ki chargesheet NIA na Thagatlamdre chargesheet Thagat-Trabadi Hakchinna Lougani haina High Court of Manipur na NIA da khangankre Soram Tikendrajit Koba petitioner amana High Court of Manipur da PIL tharaduna thaudo adugi chatharakliba investigation loishinduna chenaba sing loki matungina chairak pi nabamadi laikhidraba miyoi singi imung manungda matik chaba compensation pihanbiu haikrabasu Thaudok Thokiba Taret Helaba Fauva Investigating Agency, National Investigation Agency NIA ki Maikadi case asi chargesheet file Tauram Kide. Petitioner na Tharakiba PIL ki matang dangarang High Court of Manipur Chief Justice ke Somasekar amasung Justice Ahanthem Bimol ki bench da hearing chathaki. Petitioner ki Maikaida Learned Senior Counsel ki S. Tarun Kumar na lepki aduga NIA ki Maikaida na Learned Senior PCCCGW Darakeshwar na lepki. Hearing chathabagaloindana petitioner amasung respondent ki maikaida lepkiba council singi submission tarba matung court na pikiba order ki matung ina miyoi taruk hatkiba thaudu asi English singani kungamari gi November gi tang 13 da thokibani numit adumaktada mari lainaba authority na case lokhatke adumoinamak thatare helaba fawba investigation agency na CRPC gi section chamago humfutare ki makhada investigation gi progress report submit tawrakte amasung chargesheet chu file tawrakide Maramaduna atin matam gi manung the case asigi chargesheet file tawbugi matangda marik chumba progress report ama pikhalangnaba NIA gi council learned senior PCCGW Darakeshwar da khanganke Karigumba chargesheet file Thagat-Trabadi court da Hakchinna Lougani hainasu division bench aduna khanganke respondent ki council gi maikaida ki su chargesheet file tawnaba matam khara bibina ba wafam court thamke hiramasi gi matangda tha asigi tangkun gamari da makha tana khanana ba matam lepke